ꯑꯅꯛꯄꯗꯒꯤ ꯂꯦꯡꯊꯔꯛꯂꯤꯕ ꯃꯥꯂꯦꯝꯒꯤ ꯑꯄꯨꯟꯕ ꯃꯤꯇꯤꯡ ꯂꯨꯞꯀꯤ ꯊꯧꯒꯜ ꯄꯨꯝꯅꯃꯛꯄꯨ ꯃꯐꯝ ꯂꯩꯀꯥꯏꯗ ꯂꯧꯒꯠꯆꯔꯤ꯫ ꯑꯩꯈꯣꯏ ꯊꯧꯔꯝꯁꯤ ꯍꯧꯖꯤꯛꯇꯤ ꯀꯥꯡ ꯄꯨꯊꯣꯛꯄꯤꯔꯛꯑꯕꯅꯤꯅ ꯀꯥꯡꯅ ꯃꯐꯝ ꯂꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯕꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯊꯧꯔꯝ ꯃꯈꯥ ꯇꯥꯕꯗꯕꯨ ꯃꯌꯥꯝ ꯄꯨꯟꯅ ꯈꯟꯅꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯖꯅꯕ ꯃꯌꯥꯝ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯔꯤ꯫ ꯑꯗꯨꯒ ꯏꯔꯣꯏꯅꯅ ꯉꯁꯤꯒꯤ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟꯒꯤ ꯐꯝꯐꯝ ꯂꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯒꯗꯕ ꯑꯩꯈꯣꯏꯒꯤ toman masalah sendiri lagi apa mereka tahu punya sendiri permainan sistem tentang hajar lagi, hajar lagi orang permainan sistem tentang hajar lagi pulau tentang mana hajar lagi jadi buku ni mana pengalaman dari sendiri itu belum lagi. Kalau sebelumnya nampak ni orang dari sendiri Islam orang paling pengalaman dari sendiri orang marulah angkai. Bayu aku kan ada dari ada mesti ada itu lagi kampung langgar itu ni apa itu di orang pergi ni apa ada sudah amal masalah sendiri sekretari Anjung Timol sudah jadi masalah sendiri Presiden Islam Ibu Tuan Maitai Langkah masalah sendiri Presiden Meghan Mahendra, Sekretari Ketua Bumilwa Sanawzam Nabin Maitai, Marut Samen Presiden Thoksum Ibu Maitai, Fazai Masalah sendiri Presiden Ketua Bumilwa Merangkem Manitun, Sekretari Ketua Bumilwa Lukram Surat Maitai, Dulubzara Masalah sendiri Presiden Ketua Bumilwa Komdol Pradeep Maitai. Loina Secretary Ketua Bumilwa Maitram Amar Maitaibu Athugi Sampun Nanggal Lensindinaba Norok Lensindere Amuka Lensindage Central Committee Gi Officially President Ketua Bumilwa Mingule Panjarawada Merangkem Dharma Maitai Mathanda Amrajan Masaloi Sangi Secretary Ketua Bumilwa Thangjam Bemo Maitai Matanda Zeri Masalah Sangi Presiden Ketua Bumilwa Maisnam Ibu Tuan Maitai Matanda Langkah Masalah Sangi Presiden Ketua Bumilwa Maitram Mahendra Loinana Sekretari Ketua Bumilwa Sanawzam Nabin Maitai Matang baru sangat segi Presiden Ketua Bumilwa Thoksum Ibu Maitai Matang Fazai Masalah segi Presiden Ketua Bumilwa Merangkem Manitun Loinana Sekretari Ketua Bumilwa Lukram Surat Maitai Dulubzara Masalah sendiri Presiden Ketua Bumilwa Komdol Pradeep Maitai Loina Secretary Ketua Bumilwa Maitram Amar Maitai Haiba Ikai Pembujar Basing Asina Athuibagi Pampham Langda Lengsindikrabagi Matungda Ngasigi Makha Tarakpa Thorom Paring Khandalelaba Tanamindabagi Thorom Adu Satazanaba Miyam Pusin Singsinjari Samun Kasila Thawanazari Luna Malingi Apunba Maitai Lining Look Mamalgi Mayapuna Pulang Sing Nakakwi Ripayo Gusu Samun Kasila Thawanazari Luna Akapa Omadi Anakpudi Gilengi Ruklewa Malingi Apunba Maitai Lining Look Songi Ruklewa Gusu Pukul Makat Mukusari Anda nasi kami pakar hobi mutu itu kami kijang da
ꯄꯨꯟꯁꯤꯒꯤ ꯀꯝꯅꯗ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯊꯋꯥꯏꯁꯤꯡꯗꯨꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝꯒꯤ ꯑꯄꯨꯟꯕ ꯃꯩꯇꯩ ꯂꯥꯏꯅꯤꯡ ꯂꯨꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯅꯠ ꯑꯅꯤꯈꯛꯇꯪ ꯂꯩꯈꯤꯗ꯭ꯔꯕ ꯊꯋꯥꯏꯁꯤꯡꯗꯨꯒꯤꯗꯃꯛ ꯃꯥꯒꯤ ꯂꯩꯀꯣꯜ ꯍꯩ ꯂꯨꯆꯤꯟꯅ ꯂꯩꯔꯨꯅꯕ ꯃꯥꯒꯤꯗꯃꯛ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯖꯒꯦ ꯋꯥꯐꯝ ꯊꯝꯖꯒꯦ ꯑꯗꯨꯒ ꯉꯁꯤ ꯇꯤꯟꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯑꯃꯨꯛꯇꯪ ꯄꯨꯟꯅ ꯍꯧꯒꯠꯃꯤꯟꯅꯗꯨꯅ ꯃꯤꯅꯠ ꯑꯅꯤꯇꯪ ꯃꯌꯥꯝꯒꯤ ꯑꯋꯥꯕ ꯁꯔꯨꯛ ꯌꯥꯝꯅ ꯋꯥꯐꯝꯁꯨ ꯊꯝꯖꯔꯤ ꯑꯃꯠꯇ ꯑꯣꯏꯕ ꯋꯥꯈꯜ ꯊꯝꯕꯤꯕꯒꯤꯗꯃꯛ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯃꯐꯝ ꯂꯥꯡꯗ ꯑꯃꯨꯛꯀ ꯍꯟꯅ ꯐꯝꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯑꯍꯥꯟꯕꯗ ꯗꯣꯂꯣꯞ ꯆꯦꯔꯥ ꯃꯁꯥ ꯂꯣꯏꯁꯪꯗꯒꯤ ꯂꯧꯕꯤꯔꯛꯄ ꯍꯧꯖꯤꯛ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯇꯧꯕꯤꯔꯤꯕ ꯃꯩꯇ꯭ꯔꯝ ꯑꯃꯔ ꯃꯩꯇꯩ ꯉꯁꯤꯃꯛ ꯊꯣꯛꯂꯤꯕ ꯀꯪꯂꯩꯄꯥꯛꯇ ꯊꯣꯛꯂꯤꯕ ꯏꯔꯥꯡꯁꯤꯒꯤ ꯑꯃꯗꯤ ꯉꯁꯤꯃꯛ ꯃꯥꯏꯀꯩ ꯁꯣꯝꯗ ꯃꯃꯜꯒꯤ ꯂꯩꯕꯤꯔꯤꯕ ꯊꯕꯛꯁꯤ ꯌꯦꯡꯕꯤꯔꯒ ꯃꯌꯥꯝꯗ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯂꯧꯁꯤꯡ ꯑꯣꯏꯒꯗꯕ ꯋꯥꯐꯝ ꯊꯝꯕꯤꯅꯅꯕ ꯁꯤꯗ ꯇꯧꯁꯤꯟꯖꯔꯤ ꯑꯍꯥꯟꯕꯃꯛꯇꯗ ꯈꯨꯗꯧꯕꯦꯟꯗꯕꯨ ꯊꯃꯣꯏ ꯇꯦꯛꯅ ꯊꯥꯒꯣꯟꯅꯗꯨꯅ ꯄꯨꯅꯦꯝꯖꯔꯤ ꯑꯅꯤꯁꯨꯕꯗ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝꯒꯤ ꯑꯄꯨꯟꯕ ꯃꯩꯇꯩ ꯂꯥꯏꯅꯤꯡ ꯂꯨꯞꯀꯤ ꯂꯝꯖꯤꯡ ꯄꯨꯔꯦꯜ ꯏꯄꯥ ꯏꯃꯧꯕꯨꯁꯨ ꯊꯃꯣꯏ ꯇꯦꯛꯅ ꯄꯨꯅꯦꯝꯖꯔꯤ ꯂꯣꯏꯅꯅ ꯔꯥꯏꯁꯇ ꯐꯝꯕꯤꯔꯤꯕ ꯏꯊꯛ ꯊꯣꯡꯕ ꯃꯌꯥꯝꯕꯨꯁꯨ ꯊꯃꯣꯏ ꯇꯦꯛꯅ ꯄꯨꯅꯦꯝꯖꯔꯤ ꯑꯗꯨꯒ ꯃꯥꯡꯗ ꯐꯝꯕꯤꯔꯤꯕ ꯏꯃꯥ ꯏꯕꯦꯟ ꯑꯃꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯕꯨꯁꯨ ꯊꯃꯣꯏ ꯇꯦꯛꯅ ꯄꯨꯅꯦꯝꯖꯔꯤ ꯑꯍꯥꯟꯕꯗ ꯋꯥꯍꯩ ꯃꯉꯥ ꯇꯔꯥꯇꯪ ꯑꯣꯏꯅ ꯃꯌꯥꯝꯗ ꯅꯤꯡꯁꯤꯡꯖꯒꯦ ꯋꯥꯔꯤꯗꯤ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯇꯥꯔꯕ ꯈꯪꯅꯕ ꯈꯛꯇꯅꯤ ꯍꯧꯖꯤꯛ ꯀꯪꯂꯩꯄꯥꯛꯇ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯑꯁꯤ ꯇꯥꯕꯗ ꯄꯨꯝꯅꯃꯛꯅꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕ ꯉꯛꯇꯅꯤ ꯄꯨꯝꯅꯃꯛꯀꯤ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯇꯕꯅ ꯊꯜꯂꯕ ꯉꯛꯇꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨꯗꯤ ꯑꯩꯈꯣꯏꯅ ꯍꯟꯖꯤꯜꯍꯟꯕꯗꯤ ꯉꯝꯗ꯭ꯔꯦ ꯆꯠꯈꯤꯕ ꯍꯋꯥꯏꯗꯨꯗꯤ ꯑꯗꯨ ꯂꯩꯍꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨ ꯏꯆꯤꯜ ꯏꯅꯥꯎ ꯏꯃꯥ ꯃꯌꯥꯝꯗꯨ ꯀꯔꯝꯍꯥꯏꯅ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯗ ꯀꯪꯂꯩꯄꯥꯛꯇ ꯆꯠꯄ ꯉꯝꯗ꯭ꯔꯒꯁꯨ ꯄꯨꯝꯅꯃꯛꯅꯗꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯒꯁꯨ ꯂꯥꯞꯅ ꯂꯩꯔꯒ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨꯒꯤꯗꯃꯛꯇ ꯈꯖꯤꯛꯇꯪ ꯃꯇꯝ ꯀꯥꯏꯊꯣꯛꯄ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃ ꯍꯥꯏꯕꯁꯤ ꯈꯨꯡꯒꯪꯗ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯇꯒꯤ ꯃꯥꯅ ꯑꯉꯝꯕ ꯁꯦꯟꯒꯤ ꯃꯇꯦꯡ ꯈꯖꯤꯛ ꯈꯖꯤꯛ ꯍꯣꯠꯅꯅ ꯄꯥꯡꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕꯁꯤꯁꯨ ꯃꯌꯥꯝꯅ ꯇꯧꯔꯤꯕꯁꯤꯁꯨ ꯌꯥꯝꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯣ ꯑꯩꯈꯣই ꯍꯤꯡꯂꯥ ꯃꯆꯥ ꯂꯣꯏꯁꯪꯗꯒꯤꯁꯨ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯈꯔ ꯑꯩꯈꯣꯏꯅꯗꯤ ꯈꯨꯟꯗꯣ ꯄꯤꯛꯄꯅꯤꯅ ꯏꯅꯥꯛ ꯂꯩꯛꯄꯅꯤꯅ 13,000ꯒ ꯆꯍꯨꯝꯒ 30,000 ꯑꯩꯈꯣꯏꯅꯁꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯀꯨꯀꯜꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯄꯥꯕꯨꯡꯗ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯊꯥꯒꯤ ꯄꯥꯕꯨꯡꯁꯤꯅ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯃꯣꯏꯒꯤ ꯑꯋꯥ ꯑꯅꯥꯗ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯈꯜ ꯈꯜꯂꯒ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯕꯅꯤ ꯑꯗꯨ ꯃꯌꯥꯝꯅꯁꯨ ꯇꯧꯕꯤꯕ ꯉꯥꯛꯇꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯃꯔꯨꯑꯣꯏꯅ ꯍꯥꯏꯕꯨ ꯑꯁꯨꯛ ꯀꯨꯏꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯒ ꯃꯅꯤꯄꯨꯔ ꯀꯪꯂꯩꯄꯥꯛ ꯏꯃꯥꯗꯨꯒ ꯏꯃꯥꯒꯤ ꯃꯐꯝꯁꯤꯒ ꯑꯩꯈꯣꯏꯅ ꯐꯨꯔꯨꯞꯆꯥ ꯃꯌꯥꯝꯁꯦ ꯆꯤꯡꯃꯤ ꯇꯝꯃꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯒ ꯉꯁꯤ ꯀꯔꯤꯒꯤꯅꯣ ꯊꯣꯛꯂꯛꯏꯕꯁꯦ ꯍꯥꯏꯕꯁꯤ ꯈꯟꯖꯗꯕ ꯌꯥꯗꯕ ꯀꯩꯅꯣꯅꯦ ꯑꯗꯨ ꯁꯨꯝ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯑꯍꯩꯁꯤꯡꯗꯒꯤ ꯑꯃꯗꯒꯤ ꯁꯨꯝ ꯇꯥꯔꯨꯕꯗꯗꯤ ꯃꯗꯨ ꯆꯨꯝꯃꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯅ ꯊꯧ ꯁꯥꯈꯤꯗꯕ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯅꯠꯇꯦ ꯍꯥꯏꯅ ꯇꯨꯡꯑꯣꯏꯅꯅ ꯊꯝꯃꯝꯕ ꯄꯣꯠꯇꯨ ꯉꯁꯤ ꯑꯩꯈꯣꯏꯗ ꯄꯜꯂꯔꯤꯕꯅꯦ ꯍꯥꯏꯕꯗꯤ ꯃꯁꯤ ꯀꯅꯥꯒꯤꯁꯨ ꯂꯥꯏꯅꯤꯡ ꯂꯝꯕꯤꯕꯨ ꯍꯟꯊꯅ ꯉꯥꯡꯕ ꯑꯇꯣꯞꯄ ꯁꯥꯒꯩꯕꯨꯁꯨ ꯍꯟꯊꯅ ꯉꯥꯡꯕ ꯃꯗꯨ ꯅꯠꯇꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯑꯣꯏꯔꯤꯕꯗꯨꯒꯤꯅꯤ ꯑꯩꯈꯣꯏꯅ ꯄꯥꯔꯒ ꯇꯥꯔꯒ ꯈꯪꯍꯧꯒꯗꯕꯅꯤ
ꯃꯁꯤ ꯑꯁꯨꯛ ꯆꯥꯎꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯏꯕꯁꯦ ꯃꯁꯤ ꯎꯔꯒ ꯇꯥꯔꯒ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯅ ꯃꯩꯇꯩ ꯃꯆꯥ ꯃꯌꯥꯝꯁꯤꯅ ꯈꯖꯤꯛꯐꯥꯎ ꯈꯪꯕ ꯉꯝꯍꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯍꯦꯛ ꯑꯋꯥꯕ ꯐꯤꯕꯝꯗ ꯇꯥꯔꯛꯀꯅꯤ ꯑꯩꯈꯣꯏꯁꯤꯗ ꯊꯣꯛꯑꯦ ꯍꯥꯏꯕ ꯋꯥꯔꯤ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯍꯔꯥꯎ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜ ꯆꯝꯅ ꯈꯟꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯣꯏꯅ ꯑꯩꯈꯣꯏꯅ ꯇꯝꯗ ꯂꯩꯕ ꯃꯇꯝꯗ ꯃꯣꯏꯅ ꯆꯤꯡꯗ ꯆꯪꯁꯤꯟꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯊꯧ ꯁꯥꯕꯤꯈꯤꯗꯕ ꯅꯣꯡꯃꯒꯤ 1, 2, 3, 4, 5 ꯁꯨꯅ ꯁꯤꯡꯄꯣꯠ ꯐꯥꯔꯛꯑꯦ ꯁꯤꯡꯄꯣꯠ ꯐꯥꯔꯛꯄꯅꯤꯅ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯃꯄꯥꯡꯒꯜꯗ ꯀꯜꯂꯦ ꯌꯥꯔꯦ ꯑꯩꯈꯣꯏ ꯀꯩꯅꯣꯝ ꯇꯧꯔꯁꯤ ꯍꯥꯏꯕ ꯋꯥꯈꯜ ꯃꯇꯝꯗ ꯍꯧꯒꯠꯂꯛꯑꯦ ꯀꯨꯝꯍꯩ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯪꯂꯝ ꯃꯆꯥꯁꯤꯡꯗꯨꯁꯨ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯗꯁꯨ ꯇꯥꯟꯅꯔꯒ ꯑꯩꯈꯣꯏꯅ ꯑꯃ ꯄꯥꯎ ꯑꯣꯏꯅ ꯆꯦꯜꯂꯤ ꯋꯥꯠꯁꯑꯦꯞꯇꯁꯨ ꯁꯨꯝ ꯍꯥꯏ ꯆꯤꯟꯅꯁꯨ ꯁꯨꯝ ꯍꯥꯏ ꯑꯁꯤꯒꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯍꯣꯏ ꯃꯊꯧ ꯇꯥꯕ ꯌꯨꯝꯒꯤ ꯈꯪꯗꯦ ꯈꯨꯡꯒꯪꯒꯤ ꯈꯪꯗꯦ ꯏꯔꯥꯠ ꯊꯧꯔꯝꯅꯤꯉꯥꯏ ꯂꯩꯈꯤꯗꯕꯒꯤ ꯊꯧꯔꯝꯅꯤꯉꯥꯏ ꯑꯃ ꯇꯧꯕꯁꯤ ꯃꯗꯨ ꯇꯧꯗꯕ ꯌꯥꯗꯕ ꯊꯧꯔꯝꯅꯤ ꯑꯗꯨꯝꯗꯤ ꯑꯣꯏꯔꯒ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯑꯗꯨ ꯅꯠꯇꯕꯤꯗ ꯁꯨꯝ ꯑꯩꯈꯣꯏꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃ ꯍꯦꯛ ꯀꯨꯝꯍꯩ ꯃꯇꯧ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃ ꯋꯥ ꯋꯥ ꯂꯥꯎꯅ ꯇꯧꯕꯁꯦ ꯑꯁꯨꯝꯁꯨ ꯇꯧꯍꯟꯅꯤꯡꯗꯦ ꯑꯩꯃꯛ ꯑꯩꯈꯣꯏ ꯏꯁꯥꯃꯛ ꯀꯪꯂꯩꯄꯥꯛꯇ ꯆꯠꯄ ꯉꯝꯗ꯭ꯔꯒꯁꯨ ꯏꯗꯤ ꯑꯩꯈꯣꯏꯒꯤ ꯏ ꯃꯌꯥꯝ ꯀꯪꯂꯩꯄꯥꯛ ꯍꯥꯏꯕ ꯃꯌꯥꯝꯕꯅ ꯍꯥꯏꯔ ꯃꯅꯤꯄꯨꯔ ꯍꯥꯏ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯃꯅꯤꯄꯨꯔꯗ ꯀꯔꯤꯒꯨꯝꯕ ꯃꯥꯡꯈꯤꯕ ꯃꯨꯠꯈꯤꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯂꯩꯔꯤꯕ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯄꯨꯝꯅꯃꯛꯁꯦ ꯃꯌꯥꯝꯕꯅ ꯍꯥꯏꯔꯒ ꯃꯅꯤꯄꯨꯔꯤꯅꯤ ꯍꯥꯏꯔ ꯈꯪꯉꯤ ꯃꯩꯇꯩꯔꯣꯟ ꯍꯥꯏꯔꯒ ꯃꯩꯇꯩ ꯃꯆꯥꯅꯤ ꯍꯥꯏꯔ ꯈꯪꯉꯤ ꯑꯗꯨꯒꯤ ꯑꯩꯈꯣꯏꯕꯨ ꯁꯛ ꯇꯥꯛꯏꯕ ꯏꯃꯥꯗꯨꯒꯤ ꯃꯐꯝꯗꯣ ꯂꯩꯈꯤꯗꯕ ꯃꯇꯝꯗꯗꯤ ꯃꯥꯡꯈꯤꯕ ꯃꯨꯠꯈꯤꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯁꯤ ꯁꯨꯝ ꯃꯁꯥꯅ ꯃꯥꯡꯕ ꯍꯥꯏꯗꯨ ꯁꯨꯝ ꯇꯥꯔꯕꯅꯤ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯏꯆꯝ ꯆꯝꯅ ꯈꯟꯖꯕꯗꯗꯤ ꯑꯩꯈꯣꯏꯅ ꯀꯪꯂꯩꯄꯥꯛꯇ ꯆꯠꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗ꯭ꯔꯒꯁꯨ ꯃꯄꯥꯟꯗ ꯂꯩꯅ ꯑꯩꯈꯣꯏꯅ ꯋꯥꯍꯩꯇꯅꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯣꯡꯗꯣꯛꯑꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯣꯠꯅꯔꯒ ꯃꯌꯥꯝ ꯈꯪꯗꯕ ꯑꯍꯜ ꯂꯃꯟ ꯏꯆꯤꯜ ꯏꯅꯥꯎꯗꯁꯨ ꯋꯥꯔꯤꯗꯨ ꯂꯤꯕꯤꯔꯒ ꯈꯪꯍꯜꯂꯒ ꯃꯗꯨꯁꯨ ꯌꯥꯝꯅ ꯑꯆꯧꯕ ꯃꯇꯦꯡ ꯑꯃꯅꯤ ꯁꯤ ꯍꯥꯏꯔꯒ ꯑꯩ ꯆꯥꯡꯆꯠ ꯇꯦꯟꯁꯤꯟꯖꯔꯒꯦ ꯊꯥꯒꯠꯆꯔꯤ ꯃꯩꯇ꯭ꯔꯝ ꯑꯃꯔ ꯃꯩꯇꯩ ꯉꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯃꯔꯤ ꯂꯩꯅꯕ ꯋꯥꯐꯝ ꯊꯝꯕꯤꯔꯝꯕ ꯑꯃꯨꯛ ꯍꯟꯅ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯃꯈꯥ ꯆꯠꯊꯖꯔꯛꯄ ꯑꯣꯏꯅ ꯂꯪꯀꯥ ꯃꯁꯥ ꯂꯣꯏꯁꯪꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯊꯧꯄꯨꯕꯤꯔꯤꯕ ꯁꯅꯣꯖꯣꯝ ꯅꯕꯤꯟ ꯃꯩꯇꯩ ꯉꯁꯤꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯜꯂꯤꯕ ꯊꯧꯔꯝꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯐꯝ ꯊꯝꯕꯤꯔꯝꯅꯕ ꯍꯣꯠꯅꯔꯛꯆꯔꯤ ꯉꯁꯤ ꯊꯣꯛꯂꯤꯕ ꯀꯪꯂꯩꯄꯥꯛꯇ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯦ ꯑꯁꯤ ꯃꯌꯥꯝ ꯈꯟꯕꯤꯒꯅꯨ ꯏꯟꯊꯕꯤꯅꯤ ꯍꯥꯏꯗꯨꯅ ꯃꯔꯝꯗꯤ ꯃꯌꯥꯝꯅꯁꯨ ꯂꯣꯏꯅ ꯈꯨꯗꯤꯡꯃꯛ ꯈꯪꯕꯤꯔꯤꯃꯤ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕꯁꯦ ꯍꯧꯒꯠꯄꯗ ꯉꯥꯏꯔꯤꯃꯤ ꯆꯨꯝꯅꯒꯤ ꯃꯩꯇꯩ ꯈꯛꯇ ꯅꯠꯇꯦ ꯖꯥꯇꯤ ꯈꯨꯗꯤꯡꯃꯛꯀꯤꯅꯤ ꯂꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯍꯥꯏꯕꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯇꯥꯔꯗꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯃꯥꯂꯦꯝꯁꯤ ꯍꯤꯡꯉꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯍꯥꯏꯗꯤ ꯚꯥꯞ ꯇꯥꯔꯦ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯍꯥꯏꯕ ꯑꯩꯒꯤ ꯐꯅ ꯇꯧꯗꯨꯅꯁꯨ ꯏꯁꯥꯒꯤ ꯑꯣꯏꯕ ꯂꯅꯥꯏꯒꯤ ꯍꯥꯏꯕ ꯄꯣꯠꯁꯛꯁꯦ ꯑꯁꯤꯅ ꯑꯍꯦꯟꯕꯅꯤ ꯍꯥꯏꯅ ꯂꯧꯏ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯌꯦꯡꯉꯨ ꯖꯥꯇꯤ ꯈꯨꯗꯤꯡꯃꯛꯅ ꯃꯥꯒꯤ ꯃꯍꯥꯛꯀꯤ ꯖꯥꯇꯤ ꯄꯨꯝꯅꯃꯛꯀꯤ ꯆꯥꯎꯈꯠꯅꯕꯒꯤ ꯙꯔꯃꯒꯤ ꯑꯣꯏꯔꯣ ꯁꯥꯍꯤꯇ꯭य ꯑꯣꯏꯒꯦꯔꯣ ꯀꯂꯥꯒꯤ ꯑꯣꯏꯔꯣ ꯖꯥꯇꯤꯗꯨꯒꯤ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯃꯥꯂꯦꯝꯁꯤꯗ ꯌꯥꯝ ꯇꯣꯟꯕ ꯅꯠꯇꯦ ꯂꯤꯛꯈ꯭ꯔꯕ ꯃꯤꯆꯞ ꯃꯩꯇꯩ ꯈꯔꯁꯤꯅ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯐꯝꯐꯝꯗ ꯂꯩꯕꯅꯤ ꯍꯥꯏꯅ ꯂꯧꯕꯤꯌꯨ ꯍꯥꯏꯕꯗꯤ ꯃꯩꯇꯩ ꯍꯥꯏꯕꯁꯤ ꯑꯁꯨꯛ ꯌꯥꯝꯅ ꯃꯒꯨꯟ ꯊꯧꯅꯥ ꯂꯩ ꯍꯥꯏꯕꯒꯤ ꯋꯥꯍꯩꯔꯣꯜ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤ ꯑꯗꯣ ꯁꯨꯛ ꯊꯧꯅꯥ ꯐꯔꯕ ꯃꯩꯇꯩ ꯍꯥꯏꯕ ꯐꯨꯔꯨꯞꯁꯦ ꯉꯁꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯀꯤ ꯃꯃꯥꯡ ꯑꯁꯤꯗ ꯃꯤꯑꯣꯏ ꯁꯃꯥꯖ ꯀꯩꯅꯣꯁꯤꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯈꯥ ꯇꯥꯕ ꯍꯥꯏꯕꯗꯣ ꯊꯣꯛꯏꯔꯥ ꯁꯤ ꯋꯥꯍꯪ ꯍꯪꯖꯅꯤꯡꯉꯤ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯅ ꯉꯁꯤ ꯁꯣꯟꯊꯔꯤꯕꯁꯦ ꯑꯩꯈꯣꯏ ꯃꯥꯟꯅꯗꯕꯒꯤ ꯍꯧꯖꯤꯛ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯣ ꯚꯥꯞ ꯇꯥꯕꯤꯔꯣ ꯃꯩꯇꯩ ꯍꯥꯏꯕ
ꯈꯨꯗꯤꯡꯃꯛꯅ ꯍꯥꯏꯔꯤꯕ ꯈꯨꯜꯂꯥꯎ ꯑꯁꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞ ꯑꯁꯤꯁꯨ ꯅꯠꯆꯗꯦ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯇꯥꯔꯤꯕ ꯃꯩꯇꯩ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯍꯥꯏꯔꯤꯕ ꯑꯩꯅ ꯉꯁꯤ ꯃꯌꯥꯝ ꯃꯐꯝꯗ ꯍꯥꯏꯖꯔꯤꯕꯁꯦ ꯐꯣꯡꯗꯣꯛꯆꯔꯤꯁꯦ ꯈꯨꯗꯤꯡꯃꯛꯅ ꯆꯥꯎꯍꯟꯕꯤꯌꯨ ꯃꯔꯝꯗꯤ ꯃꯥꯟꯅꯕꯒꯤ ꯗꯔꯀꯥꯔ ꯇꯥꯏ ꯂꯤꯡꯖꯦꯜ ꯑꯃꯠꯇ ꯑꯣꯏꯅꯕꯒꯤ ꯗꯔꯀꯥꯔ ꯇꯥꯏ ꯍꯥꯏꯕꯗꯤ ꯅꯠꯇ꯭ꯔꯒꯗꯤ ꯃꯥꯟꯅꯍꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯥꯂꯦꯝꯗꯒꯤ ꯃꯩꯇꯩ ꯖꯥꯇꯤꯁꯦ ꯃꯨꯠꯈ꯭ꯔꯒꯅꯤ ꯍꯥꯏꯕꯁꯦ ꯃꯌꯥꯝ ꯊꯥꯖꯕꯤꯌꯨ ꯍꯧꯖꯤꯛ ꯑꯍꯥꯟꯕ ꯊꯣꯛꯅꯔꯤꯁꯦ ꯐꯨꯔꯨꯞ ꯑꯃꯗꯒꯤ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯐꯨꯔꯨꯞ ꯑꯅꯤ ꯆꯣꯡꯁꯤꯜꯂꯛꯑꯦ ꯃꯊꯪꯗ ꯑꯍꯨꯝꯗꯩ ꯃꯔꯤ ꯃꯔꯤꯗꯩ ꯃꯉꯥ ꯍꯥꯏꯕꯗꯤ ꯐꯨꯔꯨꯞ ꯃꯌꯥꯝꯁꯦ ꯄꯨꯟꯁꯤꯜꯂꯒꯗꯤ ꯐꯨꯔꯨꯞ ꯑꯃꯒ ꯁꯣꯛꯅꯕꯗ ꯑꯩꯈꯣꯏ ꯁꯨꯛꯆꯪꯅ ꯁꯣꯏ ꯂꯩ ꯂꯧ ꯐꯨꯔꯨꯞ ꯃꯌꯥꯝꯁꯤꯅ ꯄꯨꯟꯁꯤꯜꯂꯒꯗꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯍꯤꯡꯒꯗ꯭ꯔꯥ ꯁꯤꯁꯨ ꯌꯥꯝꯅ ꯚꯥꯞ ꯑꯗꯨꯅ ꯌꯥꯝꯅ ꯑꯩ ꯍꯥꯏꯖꯅꯤꯡꯗꯦ ꯍꯧꯖꯤꯛ ꯉꯝꯖꯕ ꯈꯔ ꯑꯩ ꯈꯔꯗꯤ ꯃꯃꯥꯡꯗ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯇ꯭ꯔꯤꯕ ꯃꯃꯥꯡꯗ ꯃꯅꯤꯄꯨꯔꯗ ꯍꯥꯏꯕꯗꯤ ꯃꯤꯒꯤ ꯇꯥꯡ 12ꯗ ꯆꯠꯂꯒ ꯇꯥꯡ 30ꯗ ꯑꯩ ꯍꯜꯂꯛꯏꯅꯤ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛꯁꯦ ꯊꯣꯛꯄꯅꯦꯕꯁꯦ ꯏꯁꯥꯃꯛ ꯑꯗꯨꯒꯤ ꯏꯟꯐꯣꯔꯃꯦꯁꯟꯈꯔ ꯐꯪꯕꯗꯒꯤꯁꯨ ꯈꯔ ꯌꯥꯡꯅ ꯊꯣꯛꯂꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯅꯪꯗꯤ ꯌꯨꯝ ꯌꯧꯕꯒ ꯇꯥꯡ 30ꯗ ꯑꯃ ꯑꯅꯤ ꯑꯍꯨꯝꯗꯒꯤꯗꯤ ꯑꯗꯨꯝ ꯇꯧꯔꯦ ꯍꯥꯏꯔꯤꯕ ꯇꯥꯡ 3ꯁꯦ ꯑꯁꯤꯗ ꯑꯩꯈꯣꯏ ꯏꯁꯥꯃꯛ ꯀꯃꯥꯒꯤ ꯑꯣꯜ ꯑꯁꯥꯝ ꯃꯅꯤꯄꯨꯔꯒꯤ ꯃꯩꯇꯩ ꯑꯥꯔꯇꯤꯁꯁꯤꯡꯒꯤꯁꯨ ꯁ꯭ꯇꯦꯠ ꯄ꯭ꯔꯦꯁꯤꯗꯦꯟꯠꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯐꯨꯔꯨꯞ ꯈꯔ ꯂꯣꯏꯅꯔꯒ ꯍꯣꯖꯥꯏꯕ ꯂꯝꯗꯝꯗ ꯃꯅꯤꯄꯨꯔꯗ ꯀꯪꯂꯩꯄꯥꯛꯇ ꯑꯩꯈꯣꯏ ꯁꯛꯐꯝ ꯀꯥꯏꯗꯅꯕꯒꯤ ꯀꯩ ꯊꯧꯔꯝ ꯆꯠꯊꯒꯅꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯇꯥꯡ 3ꯗ ꯍꯣꯖꯥꯏ ꯍꯥꯏꯕ ꯂꯝꯗꯝꯁꯤꯗ ꯑꯍꯥꯟꯕ ꯃꯩꯇꯩ ꯂꯩꯔꯤꯕ ꯑꯁꯥꯝꯗꯒꯤ ꯆꯠꯂꯛꯄꯗꯒꯤ ꯑꯩꯈꯣꯏꯗ ꯑꯍꯥꯟꯕ ꯄꯂꯥꯎ ꯄꯤꯈꯤꯕꯅꯤ ꯃꯤ 1,000 ꯈꯖꯤꯛ ꯈꯔ ꯍꯦꯟꯒꯗ꯭ꯔꯥ 1,000 ꯄꯤꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯇꯤꯝ ꯁꯥꯟꯇꯤꯒꯤ ꯈꯨꯜꯂꯥꯎꯗꯣ ꯑꯍꯥꯟꯕ ꯑꯩꯈꯣꯏ ꯏꯁꯥꯃꯛꯅ ꯂꯥꯛꯑꯒ ꯍꯣꯠꯅꯖꯈꯤꯕꯅꯤ ꯃꯥꯏ ꯄꯥꯛꯅ ꯍꯥꯏꯔꯤꯕ ꯀꯩꯅꯣꯗꯣ ꯈꯣꯡꯖꯪ ꯑꯗꯣ ꯃꯅꯤꯄꯨꯔ ꯅꯠꯇꯅ ꯃꯥꯂꯦꯝꯒꯤ ꯈꯨꯗꯤꯡꯃꯛꯇ ꯅ꯭ꯌꯨꯁꯇ ꯁꯟꯗꯣꯛꯈꯤ ꯈꯣꯡꯖꯪ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯅ꯭ꯌꯨꯁ ꯃꯌꯥꯝ ꯐꯪꯕꯗꯒꯤ ꯃꯅꯤꯄꯨꯔꯗ ꯍꯥꯏꯔꯤꯕ ꯀꯨꯀꯤ ꯍꯥꯏꯕ ꯐꯨꯔꯨꯞꯁꯤꯅꯁꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯃꯨꯛ ꯂꯝꯖꯤꯡꯂꯛꯄꯒꯤ ꯑꯃꯨꯛ ꯎꯈꯤꯕꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯇꯧꯍꯟꯗꯖꯥꯠꯅ ꯈꯪꯅ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩꯖꯥꯠꯇꯦ ꯍꯧꯖꯤꯛ NRC ꯗꯤꯃꯥꯟ ꯇꯧꯈꯤ ꯁꯄꯣꯔꯠ ꯇꯧꯋꯤ ꯑꯩꯈꯣꯏꯅ ꯂꯧꯃꯤ ꯀꯟꯗꯕ ꯌꯥꯗꯦ ꯃꯄꯥꯟꯒꯤ ꯃꯤ ꯆꯪꯁꯤꯜꯂꯛꯄ ꯐꯝꯐꯝ ꯄꯤꯕ ꯌꯥꯗꯦ ꯑꯁꯨꯃꯥꯏꯅ ꯅꯤꯁꯥ ꯗ꯭ꯔꯒꯁ ꯃꯁꯤ ꯉꯥꯛꯊꯣꯛꯇ ꯌꯥꯗꯕꯅꯤ ꯃꯁꯤ ꯀꯨꯀꯤ ꯍꯥꯏꯕ ꯐꯨꯔꯨꯞꯁꯤꯅ ꯃꯈꯣꯏꯅ ꯗ꯭ꯔꯒꯁ ꯂꯂꯣꯜꯂꯒ ꯃꯩꯇꯩꯅ ꯆꯥꯔꯒ ꯃꯩꯇꯩ ꯍꯥꯏꯕ ꯐꯨꯔꯨꯞꯁꯦ ꯃꯥꯡꯉꯤ ꯈꯪꯖꯦ ꯑꯩꯈꯣꯏ ꯃꯩꯇꯩꯁꯦ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯀꯌꯥꯃꯨꯛ ꯆꯥꯎꯏ ꯀꯌꯥꯃꯨꯛ ꯄꯤꯛꯏ ꯀꯌꯥꯝ ꯊꯥꯛ ꯋꯥꯡꯏ ꯀꯌꯥꯝ ꯂꯣꯏꯅ ꯂꯩ ꯍꯥꯏꯕꯗꯣ ꯂꯧꯁꯤꯡ ꯑꯁꯤ ꯌꯥꯝ ꯐꯒꯠ ꯃꯈꯣꯏꯒꯤ ꯀꯨꯀꯤꯗꯣ ꯃꯈꯣꯏꯅ ꯂꯂꯣꯜꯂꯤꯕ ꯌꯣꯜꯂꯤꯕ ꯗ꯭ꯔꯒꯁꯇꯣ ꯆꯥꯗꯦ ꯃꯩꯇꯩꯗ ꯄꯤꯖꯩꯌꯦꯕ ꯑꯩꯈꯣꯏ ꯁꯨꯡꯖꯪ ꯈꯪꯗꯕꯁꯤ ꯀꯩꯅꯣ ꯃꯩꯇꯩ ꯍꯥꯏꯕ ꯖꯥꯇꯤꯁꯦ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯃꯩꯇꯩ ꯃꯅꯨꯡꯗ ꯃꯩꯇꯩ ꯅꯍꯥꯔꯣꯜꯁꯤꯡ ꯅꯤꯄꯥꯗꯒꯤ ꯅꯨꯄꯤꯅ ꯃꯁꯤꯡ ꯍꯦꯜꯂꯤ ꯅꯨꯄꯥꯅ ꯃꯁꯤꯡ ꯄꯤꯛꯏ ꯀꯔꯤꯒꯤꯅꯣ ꯑꯁꯨꯃꯥꯏꯅ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏ ꯈꯪꯅ ꯎꯅ ꯎꯁꯟꯅꯗꯕ ꯈꯪꯁꯤꯟꯅꯗꯕꯁꯦ ꯑꯩꯈꯣꯏ ꯇꯧꯕ ꯌꯥꯗ꯭ꯔꯦ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯏꯁꯥꯅ ꯆꯦꯜꯂꯤꯕ ꯂꯩꯖꯔꯤꯕ ꯊꯧꯅꯥ ꯃꯌꯥꯝꯁꯦ ꯊꯣꯛꯇꯨꯅ ꯉꯁꯤ ꯈꯣꯜꯂꯥꯎ ꯑꯃꯗꯁꯨ ꯌꯥꯝꯅ ꯑꯣꯏꯔꯒꯁꯨ ꯅꯨꯄꯥ ꯑꯃꯗ ꯑꯣꯏꯔꯒꯁꯨ ꯄꯥꯡꯒꯜ ꯅꯨꯄꯤ ꯑꯃꯗꯁꯨ ꯁꯤ ꯑꯩꯈꯣꯏ ꯄꯥꯡꯕꯒꯤ ꯏꯃꯥꯒꯤꯗꯃꯛꯇ ꯃꯩꯇꯩꯄꯥꯛꯀꯤꯗꯃꯛꯇ ꯃꯩꯇꯩ ꯍꯥꯏꯕ ꯖꯥꯇꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯊꯋꯥꯏꯁꯦ ꯀꯠꯇ ꯌꯥꯗꯕꯅꯤ ꯍꯧꯖꯤꯛ ꯌꯦꯡꯕꯤꯌꯨ ꯃꯈꯣꯏ ꯇꯨꯝꯅ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯍꯦꯜꯂꯝꯃꯤ ꯂꯧꯁꯤꯡ ꯊꯧꯅꯥ ꯄꯪꯉꯤꯒ ꯍꯥꯏꯅꯨ ꯃꯈꯣꯏꯁꯦ ꯃꯊꯛꯇꯒꯤ ꯀꯟꯅ ꯍꯣꯠꯅꯔꯝꯕꯅꯦꯕ ꯂꯥꯛꯑꯣ ꯃꯌꯥꯝ ꯆꯦꯠꯅ ꯂꯩꯔꯤꯕꯒꯤ ꯍꯥꯏꯕꯗꯣ ꯃꯌꯥꯝꯅ ꯎꯕꯤꯔꯕꯅꯤ ꯑꯁꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯈꯨꯗꯤꯡꯃꯛꯇ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯏꯟꯇꯔꯅꯦꯠ ꯍꯥꯡꯕ ꯃꯇꯨꯡꯗꯁꯨ ꯃꯌꯥꯝ ꯎꯕ ꯐꯪꯍꯜꯂꯤ